Pangei da leiba Saraswati Institute of Management and Paramedical Sciences da makhal kayagi sel gi demand Lakpa Amadi college asigi chairman da Akiba Pirakpa Thouong Yaningdaba Phongdoktuna college asigi maheiroi amadi ojah shingna Wakat Meepham Phamkhre institute asidi maheiroi amadi ojah kyana saruk yaduna ngasi Pangei Kaithel da pangthokkiba Wakat Meepham adu mari leinana college asigi administrative officer Moirangthem Monica na hai college asi kumja lising ani ka tara taruk dagi haudura ngasi fawba forensic science radiology and imaging technology, medical laboratory technology, basic nursing, B.Pharm, D.Pharm, operation theatre technology na chingba, lam singda maheiroi kya takpi tambituna lakli. Mamang sahi ki May ahumdagi haurakhiba irang amadi handak lamda masak thokliba ichaw aduna maram oiraga relief camp singda leiba maheiroi kya fi hanthana lauduna lairik laisu thabak chatharibani. Chairak asida institution asida sel gi demand amadi kihan khangan bagi thawong chatharak pasi ojah amadi maheiroi singda mi paiba pokhale tungi yumbi oigadoriba maheiroi kya gi mahai tampham sangda chatharakliba thawong sing asi lepiu haina mahakna makhata khi koigi leiba ki situation jina maram oiraga koigi mahai masing tamba ngamdraba student koigi relief camp da leiba student sing jo koina free admission provide tawbaga loina na ngasai college da admission tawraga ngasai free admission piraga koina student no still continue tawraga moi last year dagi continue tawbaduna handak chahi jo koi relief camp da leiba student sing free admission provide tawra ko so continue tawhalli aduna ngasai gi mai gai khuding maktagi leiba pressure ro koi dagi kitang komthok biraga kitang handa biraga ngasai gi leiba student sing da free education zone ama pinana ba ngasai gi makoi gi mai masing tambada staff sing da panic oiraga di staff sing da ngasai gi leiba teaching staff sing da khoirang khoisau na ba leiraga di ngasai gi student sing da lai mai masing fazana takpa ngamoi drive gi akoi da mi pai ba ma poglakpa aduna leiba staff sing da panic oidana ba koi gi free education zone sida atoba sector ga mari leina bidi akoi khara khanda ba ngamasu ngamagasu ngasai education ga mari leina sector sidadi ngasai gi leibiriba maikai khuding maktagi nolukna haijari madudi ngasai gi akoi da awabu oigadoba pressure me ama pibi ganon haijari Amaramda college asida BSc nursing tamliba mangasepam santos koba maheiroi mana hai sel leitabana maram oraga mapalamda chatuna tamba ngamdabadagi college asida tamlakhibani college asida relief camp da leiba maheiroi kya amasu yawi miyamgi thogal tawriba college asida sel gi demand tawrakpa ma dikingan khangan basi tawbigeno education asi free zone ohenbiu haina mahakna makhata ki akoi sita ngasi phamnu laina atai karismate ayam akoi sita college da tamjariba jing atai akoi laita laya anaba ayam ngatawani mapalum tambang amda ba akoi isa maksu palum chakay abdige mai president saw abdige sigi college na aide mai fise khara handai to me amdige yengna rogati sida adu tamjabang atani aduna sida yamba akoi mana coaching relief ta laida da tambasu yawi tuga ayam ba akoi ena take risk hani akoi si la na amadi si mara akoi education da akoi tambida tek ta hondiga nu hai si tambida